Laija tumin tari nauchasu makhut nam namaduna khau mama pairaga changai madam se sina yumgi habado aduga sina kurato maigi Laija hoi hoi yare yam nungai jare mapa machadu thongminare Chandra changhoro ni nangbo yarani ne Laija yaudore mam to maisu asida leire makhoi ani lakpadu ubada to mai ibema isadi phajaba helamena tawriside Laija tapna noi mam to mai gise sina angangai gi to mai gari gi amu leiruino yamna yaman khrene Chandra lausilo tada naja nupina piningdana tawrini to mai su harau lausili Laija phare kaka aisu leurage mam to mai nongma suti leiba numit amada lake chak sase kuire inena thong chai sanga sakidaba to mai la una ichana lakbu enjang hawba ma thonglaga chathokba haiduni nongma wale ka dhaira u adakti naneda enjang lehenge nangnaga leiroga lakpaga di yaroi ko Laija noktuna hoi mama makhoi chatkhra matung Laija changaktuna magi kada file khara yengi makhurana khudingma nakhai sengna hek yengbada gyan tagadoba maongda loisin birami asumna haukibana nungthilgi matamni office hour su loigadore nakanda leiriba phone adu pakhatuna manemda call tawi Santi thaibi kaidorage Laija imasi abungo macha hogalaba Santi hogale nane ibelega aikhoi phamiye phone du loud thai aduga angang machadugi manakta haifet thangjili isu sana tu mamana nang khangiye Laija icha thoi angang adusu mamangi makhol dabada koilei leiduni yengi ibelei noktuna haima mamaga thirisi yenguni he Laija imasi ai video call oina torake asi haiduna Laija call adu video call da onthokuna tawrai Santi thaba komro nangbo Laija imasi komi thabo loiragumbane Santi angang adu holai Laija su angang adu kau duna laknari mamana kauropa khoding koilei leiduna adum yengi angang du su tawriba maongduda makhoi su thawai tana nokjari angang machaduna Laija gi thamoi pukning wakhal pumba sumkhrabani mapa fana hainadrabasu angang dudi mana aduki matik nungsijai manakta lainingba ngaiha udabada iwata watpagum tawfam chafam khangdaba phaujai masadu Santi su fajana thamduna mama bu halai handak mukti Laija ubada henkre angang adu langba lauba ngaihak tuda lon faunabagum mama macha duna laknaribadu thawai tana phone duda sanari Santi su masu mamo kumhai du thawai tana yengjeri mabukningdasu haraujaba phawi Laija imasi ai thamlage Santi hoi thamlo halakpadu gari do ningthijana tamna thauko thoibi Laija hoi imasi asum tongna nongma sum hauki ngasi phawba mama ahal singi mamangda kaunadra yadra kan khakki ani duna kaunaribadu kari tauri kholi kaduda leiba matamda hanna yengnaba natte loyumba kuina namsinduna leiruraba file mayamdu puthoraktuna mamangda yengli awaba amadi oire numit kayani mana office leptana karabasu karigumba amata hanna yengdana tonganba sangsara amada leikibadu haujikti makok sare kanadabu tainarugani kanadadi tainarugani masana sinjaba thoanjabani CGI fibamsi oirakani haibasu adumak khanjaki adubu pukning wakhal thamoina chaina fanglabada potlum puraba awabagi bakta punsinduna leirabadi karidi kokta changluni asingba tanjang haibasu kayani table nakanda leiriba calling bell adu kingi jibol sir loyumba kajibol henari domukta goro jibol Madi ngasi ngana chatkre sir
ꯂꯣꯌꯨꯝꯕ ꯑꯣ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯖꯤꯕꯣꯜꯁꯨ ꯊꯣꯛꯈ꯭ꯔꯦ ꯂꯣꯌꯨꯝꯕ ꯀꯣꯂꯣꯝ ꯑꯃ ꯃꯈꯨꯠꯇ ꯄꯥꯏ ꯃꯈꯨꯠ ꯅꯥꯝꯃꯅ ꯂꯥꯏꯕꯛꯇꯨꯗ ꯄꯥꯏꯗꯨꯅ ꯅꯣꯟꯊꯗꯨꯅ ꯐꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯆꯤꯡꯂꯦꯟ ꯆꯪꯉꯛꯏ ꯏꯕꯨꯡꯉꯣ ꯄꯨꯡꯁꯦ ꯑꯩꯈꯣꯏꯁꯨ ꯍꯟꯕ ꯌꯥꯔꯛꯑꯦꯅꯦ ꯂꯣꯌꯨꯝꯕ ꯍꯣꯏ ꯍꯜꯂꯁꯤ ꯀꯀꯥ ꯑꯅꯤꯗꯨ ꯊꯣꯛꯃꯤꯟꯅꯔꯛꯏ ꯁꯣꯝꯗꯁꯨ ꯂꯥꯏꯖ ꯑꯣꯐꯤꯁ ꯍꯜꯂꯛꯄꯒ ꯃꯁꯥ ꯑꯗꯨ ꯉꯥꯏꯍꯥꯛ ꯄꯣꯊꯥꯖꯔꯤ ꯑꯍꯤꯡ ꯇꯨꯝꯗꯕꯒ ꯀꯩꯒ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕꯗꯨꯗ ꯏꯁꯤꯁꯤꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯊꯈ꯭ꯔꯦ ꯏꯕꯦꯟꯂꯩ ꯏꯃꯧ ꯏꯕꯦꯝꯃꯗꯨꯕꯨ ꯀꯨꯝꯃꯛꯇꯦ ꯀꯩꯗꯧꯔꯕꯖꯥꯠꯅꯣꯅꯦ ꯁꯥꯟꯇꯤꯅ ꯍꯥꯏꯔꯛꯏ ꯃꯁꯥꯗꯨ ꯏꯁꯣꯛ ꯁꯣꯛꯊꯅ ꯎꯏꯅꯦ ꯉꯥꯏꯍꯥꯛ ꯄꯣꯊꯥꯖꯔꯤ ꯑꯣꯏꯔꯝꯅꯤ ꯁꯦ ꯑꯉꯥꯡꯁꯦ ꯅꯪ ꯑꯃꯨꯛꯇ ꯂꯧ ꯑꯩ ꯁꯟꯙ꯭ꯌꯥꯒꯤ ꯂꯥꯏ ꯈꯨꯔꯨꯝꯅꯕ ꯇꯧꯒꯦ ꯏꯃꯧ ꯑꯃꯨꯛ ꯉꯥꯏꯗ꯭ꯔꯁꯨ ꯏꯕꯦꯟꯂꯩ ꯍꯣꯏ ꯏꯅꯝꯕꯦꯝꯃ ꯑꯉꯥꯡ ꯑꯗꯨ ꯂꯧꯗꯨꯅ ꯄꯣꯠꯁꯤꯜꯂꯒ ꯁꯨꯃꯥꯡꯗꯨꯗ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯂꯤ ꯁꯥꯟꯇꯤꯅ ꯂꯥꯏꯗꯨꯛ ꯊꯥꯔꯤ ꯇꯥꯟꯖꯥꯅ ꯆꯥꯔꯤꯁꯨ ꯂꯣꯌꯨꯝꯕ ꯍꯣꯏ ꯍꯜꯂꯛꯄꯒ ꯃꯄꯥ ꯍꯦꯛ ꯆꯥꯅꯔꯨꯔꯦ ꯒꯥꯔꯤ ꯑꯗꯨ ꯃꯊꯪ ꯃꯊꯪ ꯊꯧꯖꯤꯜꯂꯛꯏ ꯏꯕꯦꯟꯂꯩ ꯏꯕꯨꯡꯉꯣ ꯅꯪꯁꯨ ꯍꯜꯂꯛꯑꯦꯗꯅ ꯂꯣꯌꯨꯝꯕ ꯍꯣꯏꯅꯦ ꯃꯃꯥꯅ ꯇꯧꯔꯤꯕ ꯏꯕꯦꯟꯂꯩꯅ ꯑꯉꯥꯡ ꯄꯣꯔꯤꯕꯗꯨ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯋꯥ ꯑꯃꯇ ꯉꯥꯡꯗ ꯍꯥꯏꯔꯝꯗ ꯏꯃꯨꯡꯗ ꯆꯪꯂꯛꯏ ꯁꯥꯎꯅꯤꯡ ꯀꯥ ꯇꯝꯅ ꯀꯥꯈꯠꯂꯛꯏ ꯀꯥꯒꯤ ꯊꯣꯡꯗꯨ ꯍꯥꯡꯗꯨꯅ ꯍꯦꯛ ꯆꯪꯉꯛꯄꯒ ꯁꯣꯐꯥꯗꯨꯗ ꯂꯥꯏꯖꯅ ꯇꯨꯝꯂꯤꯕꯗꯨ ꯎꯔꯦ ꯉꯥꯏꯍꯥꯛ ꯂꯦꯞꯇꯨꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯁꯥꯎꯅ ꯃꯅꯥꯛ ꯆꯪꯁꯤꯜꯂꯒ ꯇꯦꯕꯜꯗꯨꯗ ꯋꯥ ꯑꯃꯇ ꯉꯥꯡꯗ ꯕꯦꯒ ꯑꯗꯨ ꯃꯈꯣꯜ ꯊꯣꯛꯅ ꯊꯥꯗꯩ ꯂꯥꯏꯖꯁꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯍꯧꯒꯠꯂꯛꯏ ꯑꯐꯤꯡ ꯑꯄꯥꯏ ꯑꯣꯏꯅ ꯍꯧꯒꯠꯂꯛꯄꯅꯤꯅ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯌꯦꯡꯕ ꯅꯠꯇꯦ ꯃꯆꯤꯟꯗꯒꯤ ꯐꯠ ꯍꯥꯏꯗꯣꯛꯈꯤ ꯑꯁ ꯀꯔꯤꯅꯣ ꯂꯥꯛꯑꯗꯤ ꯆꯪꯉꯛꯑꯗꯤ ꯇꯞꯅ ꯏꯪꯅ ꯆꯪꯉꯛꯄ ꯍꯧꯗꯣꯛꯄ ꯀꯩꯗꯧꯒꯦ ꯐꯔꯣꯏꯗꯧꯔꯤꯌꯦ ꯅꯪ ꯌꯥꯝꯅ ꯄꯨꯔ ꯐꯗꯧꯅꯤ ꯅꯪ ꯇꯁꯦꯡꯕꯗꯤ ꯂꯥꯏꯖ ꯃꯌꯨꯝꯗ ꯂꯩꯔꯤꯀꯥꯟ ꯃꯅꯥꯎꯅꯨꯄꯤꯅ ꯍꯦꯛ ꯂꯛꯅꯕ ꯇꯨꯝꯂꯤꯀꯥꯟ ꯈꯪꯍꯟꯕꯗꯨꯒꯤ ꯋꯥꯈꯜꯗ ꯇꯧꯔꯤꯕꯅꯤ ꯄꯨꯒꯦ ꯍꯥꯏꯗꯨꯅ ꯃꯈꯨꯠꯇꯨ ꯊꯥꯡꯒꯠꯂꯒ ꯌꯦꯡꯂꯛꯄꯗ ꯂꯣꯌꯨꯝꯕꯅ ꯄꯤꯁꯨꯝ ꯁꯨꯞꯅ ꯃꯈ꯭ꯋꯥꯡ ꯃꯦꯠꯂꯒ ꯃꯌꯥ ꯆꯤꯛꯇꯨꯅ ꯌꯦꯡꯂꯒ ꯂꯩꯔꯝꯕꯗꯣ ꯎꯕꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯂꯥꯎꯔꯛꯏ ꯍꯣꯏꯃ ꯍꯧꯖꯤꯛꯁꯦ ꯇꯨꯝꯕ ꯃꯇꯝꯂꯣ ꯃꯇꯝꯁꯦ ꯀꯗꯥꯏ ꯌꯧꯈ꯭ꯔꯦ ꯀꯔꯤ ꯇꯧꯒꯅꯤ ꯍꯥꯏꯕ ꯅꯪ ꯈꯪꯗ꯭ꯔꯕꯣ ꯅꯠꯇ꯭ꯔꯒ ꯉꯥꯡꯅꯕ ꯇꯥꯛꯅꯕ ꯉꯥꯏꯔꯤꯔꯣ ꯁꯥꯟꯇꯤꯁꯨ ꯃꯃꯧꯅ ꯂꯥꯎꯈꯤꯕ ꯃꯈꯣꯜꯗꯣ ꯇꯥꯕꯗ ꯄꯥꯈꯠꯅ ꯂꯥꯛꯄꯅꯤ ꯍꯦꯛ ꯆꯪꯉꯛꯄꯒ ꯃꯆꯥꯅꯨꯄꯥꯅ ꯁꯇ꯭ꯔ ꯑꯃꯗ ꯃꯈ꯭ꯋꯥꯡꯒ ꯃꯦꯠꯇꯨꯅ ꯉꯥꯡꯂꯤꯕ ꯇꯧꯔꯤꯕꯗꯨ ꯎꯕꯗ ꯀꯩꯅꯣ ꯀꯩꯗꯧꯅꯔꯒꯦ ꯂꯣꯌꯨꯝꯕ ꯃꯥꯅ ꯁꯤꯗ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯅ ꯂꯩꯔꯒ ꯅꯣꯏꯅ ꯏꯃꯨꯡꯒꯤ ꯊꯕꯛꯁꯤꯡꯁꯤ ꯇꯧꯔꯤꯅꯤꯅꯦ ꯁꯥꯟꯇꯤ ꯏꯃꯧꯁꯦ ꯍꯜꯂꯛꯈꯤꯕ ꯀꯨꯏꯗ꯭ꯔꯤ ꯅꯪꯒ ꯇꯨꯡꯗ ꯃꯥꯡꯗꯅꯤ ꯃꯁꯥꯁꯦ ꯋꯥꯕꯗꯨꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯨꯆꯣ ꯍꯥꯏꯗꯅ ꯊꯥꯖꯤꯟꯈꯤꯕꯅꯤ ꯀꯔꯤꯅꯣꯅ ꯅꯪꯅ ꯁꯤꯗ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯍꯦꯛ ꯍꯜꯂꯛꯄꯒ ꯏꯁꯧ ꯇꯧꯔꯤꯁꯦ ꯂꯣꯌꯨꯝꯕ ꯃꯥꯕꯨ ꯊꯕꯛ ꯑꯋꯥꯕ ꯁꯨꯍꯟꯕ ꯆꯠꯄ꯭ꯔꯣ ꯍꯥꯏꯁꯦ ꯇꯧꯔꯣ ꯌꯥꯅꯕ ꯃꯁꯦꯟ ꯅꯣꯏ ꯊꯣꯛꯄ ꯀꯟꯈꯠꯅꯔꯣ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯪꯅꯕ ꯀꯥꯗꯨꯗ ꯁꯥꯎꯅ ꯆꯪꯈꯤ ꯁꯥꯟꯇꯤ ꯊꯤꯗ ꯁꯛꯇꯥꯁꯤꯗꯤ ꯂꯥꯏꯖ ꯇꯞꯅ ꯏꯃꯥꯁꯤ ꯑꯩꯗꯤ ꯇꯨꯝꯊꯔꯨꯔ ꯃꯥꯜꯂꯦ ꯃꯥ ꯍꯜꯂꯛꯄꯁꯨ ꯀꯩꯝꯇ ꯈꯪꯍꯧꯗ꯭ꯔꯦ ꯁꯥꯟꯇꯤ ꯐꯔꯦ ꯀꯩꯁꯨ ꯈꯜꯂꯨꯔꯅꯨ ꯏꯃꯥꯁꯤꯅ ꯁꯟꯙ꯭ꯌꯥꯒꯤ ꯊꯕꯛꯁꯨ ꯂꯣꯏꯔꯕꯅꯤ ꯅꯅꯦꯁꯨ ꯍꯟꯈ꯭ꯔꯦ ꯃꯈꯥꯗ ꯂꯩꯔꯨꯔꯁꯤ ꯂꯥꯛꯑꯣ ꯀꯩꯅꯣ ꯇꯧꯕ ꯌꯥꯕꯁꯤꯡꯗꯣ ꯇꯧꯁꯤꯜꯂꯨꯔꯁꯤ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯑꯉꯥꯡꯁꯤꯡ ꯆꯥꯛ ꯆꯥꯒꯦ ꯍꯥꯏꯔꯛꯑꯅꯤ ꯑꯅꯤꯗꯨ ꯃꯈꯥꯗ ꯀꯨꯝꯃꯛꯏ ꯏꯃꯥꯁꯤ ꯌꯥꯔꯅꯤꯌꯦ ꯑꯩ ꯇꯧꯔꯒꯦ ꯑꯉꯥꯡꯒ ꯂꯩꯕꯤꯔꯨꯔꯣ ꯑꯗꯣ ꯀꯩ ꯏꯟꯁꯥꯡ ꯊꯣꯡꯁꯤꯒꯦ ꯁꯥꯟꯇꯤ ꯁꯣꯏꯕꯨꯝ ꯏꯔꯣꯝꯕꯗꯨꯝ ꯆꯥꯅꯤꯡꯉꯤꯅꯦ ꯏꯃꯥꯁꯤꯗꯤ ꯃꯗꯨ ꯍꯦꯛꯇ ꯇꯧꯔꯁꯤ ꯆꯝꯐꯨꯠ ꯑꯃꯒ ꯀꯥꯡꯍꯧ ꯑꯃꯒ ꯀꯔꯤꯅꯣ ꯑꯃꯒ ꯇꯧꯁꯤꯜꯂꯁꯤ ꯉꯥꯁꯨ ꯂꯩꯕꯅꯤ ꯂꯥꯏꯖ ꯍꯣꯏ ꯏꯃꯥꯁꯤ ꯂꯣꯌꯨꯝꯕꯁꯨ ꯆꯦꯟꯖ ꯇꯧꯕ ꯂꯣꯏꯔꯗꯨꯅ ꯀꯨꯝꯃꯛꯏ ꯑꯗꯨꯒ ꯀꯤꯆꯟꯗ ꯆꯪꯏ ꯐ꯭ꯔꯤꯖꯇꯨ ꯍꯥꯡꯇꯣꯛꯇꯨꯅ ꯍꯩ ꯃꯍꯤ ꯑꯃ ꯂꯧꯊꯣꯛꯇꯨꯅ ꯊꯛꯏ ꯀꯩ ꯏꯟꯖꯥꯡ ꯇꯧꯗꯣꯏꯅꯣ ꯃꯃꯥ ꯏꯔꯣꯝꯕ ꯆꯥꯅꯤꯡꯉꯦ ꯍꯥꯏꯗꯨꯅꯅꯦ ꯏꯃꯥꯅ ꯊꯣꯏꯕꯤꯗ ꯏꯔꯣꯜꯂꯣ ꯍꯥꯏꯔꯝꯕꯅꯤ ꯂꯣꯌꯨꯝꯕ ꯑꯩꯗꯤ ꯏꯔꯣꯝꯕ ꯆꯥꯅꯤꯡꯗꯦ ꯀꯔꯤꯅꯣ ꯑꯃ ꯑꯩꯒꯤ ꯇꯣꯉꯥꯟꯅ ꯇꯧ ꯊꯣꯡꯉꯣ ꯁꯥꯟꯇꯤ ꯏꯍꯦ ꯅꯪꯕꯨ ꯍꯥꯟꯅꯗꯤ ꯏꯔꯣꯝꯕꯅꯤ ꯍꯥꯏꯔꯗꯤ ꯂꯦꯝꯅ ꯊꯥꯗꯗꯥꯏꯅꯦ ꯑꯗꯨꯁꯨ ꯑꯃꯨꯛ ꯆꯥꯅꯤꯡꯗ꯭ꯔꯕꯀꯣ ꯂꯣꯌꯨꯝꯕ ꯀꯔꯤꯁꯨ ꯈꯣꯝꯗ ꯃꯃꯥꯗꯒꯤ ꯑꯉꯥꯡ ꯑꯗꯨ ꯂꯧꯗꯨꯅ ꯄꯝꯃꯤ ꯑꯗꯨꯒ ꯂꯛꯅ ꯃꯄꯥꯟꯗ ꯊꯣꯛꯈꯤ ꯈꯔ ꯊꯦꯡꯖꯤꯜꯂꯛꯄꯒ ꯃꯌꯥꯝ ꯑꯗꯨ ꯆꯥꯛ ꯆꯥꯊꯣꯛꯂꯕ ꯃꯇꯨꯡ ꯂꯩꯔꯤꯕ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯑꯗꯨ ꯀꯥꯔ ꯔꯨꯝ ꯁꯥꯟꯅꯕ ꯌꯥꯎ ꯁꯥꯇ꯭ꯔꯪ ꯁꯥꯟꯅꯕ ꯌꯥꯎ ꯇꯧꯗꯨꯅ ꯃꯄꯥꯟꯗ ꯄꯣꯊꯥꯅꯔꯤ ꯂꯣꯌꯨꯝꯕꯁꯨ
ꯂꯣꯌꯨꯝꯕꯁꯨ ꯀꯃꯟ ꯔꯨꯝ ꯑꯗꯨꯗ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯐꯥꯏꯜ ꯑꯗꯨ ꯇꯞꯅ ꯊꯥꯗꯗꯨꯅ ꯐꯥꯏꯜꯁꯤꯡ ꯑꯗꯨ ꯀꯨꯞꯊꯅ ꯌꯦꯡꯂꯤ. ꯊꯕꯛꯀꯤ ꯋꯥ ꯈꯟꯅꯕ ꯅꯠꯇ꯭ꯔꯒ ꯑꯔꯨꯕ ꯋꯥ ꯑꯃ ꯇꯥꯟꯅꯔꯝꯗꯥꯏꯗ ꯈꯛ ꯅꯠꯇꯅ ꯂꯣꯌꯨꯝꯕꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯀꯅꯥꯁꯨ ꯀꯥ ꯑꯗꯨꯗ ꯆꯪꯗꯦ. ꯇꯦꯔꯦꯁ ꯃꯊꯛꯇꯨꯗ ꯂꯥꯏꯖꯥ ꯑꯉꯥꯡ ꯑꯗꯨ ꯇꯨꯝꯕ ꯁꯨꯝꯂꯤ. ꯐꯖꯅ ꯇꯨꯝꯃꯦ ꯈꯪꯕꯒ ꯀꯨꯝꯃꯛꯇꯨꯅ ꯃꯈꯣꯏꯒꯤ ꯀꯥꯗ ꯆꯪꯉꯛꯏ. ꯑꯗꯨꯒ ꯃꯄꯥꯒꯤ ꯐꯃꯨꯡꯗꯨꯗ ꯇꯞꯅ ꯊꯝꯕꯤ. ꯏꯁꯤꯁꯤꯅ ꯃꯈꯨꯠ ꯆꯨꯞꯂꯒ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤꯕ ꯑꯉꯥꯡ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯥꯏꯕꯛꯇ ꯅꯨꯡꯁꯤꯅ ꯆꯨꯞꯄꯤ. ꯑꯉꯥꯡ ꯑꯗꯨꯁꯨ ꯈꯪꯕ꯭ꯔꯥ ꯀꯔꯤꯅꯣ ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠꯀ ꯇꯧꯔꯛꯏ ꯑꯃꯨꯛ. ꯉꯥꯏꯍꯥꯛ ꯑꯗꯨꯝꯅ ꯑꯉꯥꯡ ꯑꯗꯨ ꯌꯦꯡꯂꯝꯂꯒ ꯂꯥꯏꯖꯥꯁꯨ ꯃꯥꯒꯤ ꯐꯃꯨꯡꯗ ꯀꯥꯈꯠꯇꯨꯅ ꯇꯨꯝꯕ ꯊꯦꯝꯂꯤ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ. ꯉꯁꯤꯗꯤ ꯂꯥꯏꯖꯥ ꯃꯁꯥ ꯉꯝꯗꯕꯒꯤ ꯐꯃꯨꯡꯗꯨꯗ ꯑꯗꯨꯝ ꯍꯤꯞꯂꯒ ꯂꯩ. ꯀꯩꯗꯧꯔꯦ ꯍꯥꯏꯕ ꯋꯥꯍꯩ ꯑꯃꯐꯥꯎ ꯍꯪꯕꯤꯕ ꯅꯠꯇꯦ. ꯂꯣꯌꯨꯝꯕꯗꯨ ꯃꯈꯥꯗꯁꯨ ꯅꯨꯄꯤ ꯑꯅꯤꯗꯨ ꯆꯥꯛ ꯏꯟꯁꯥꯡ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯔꯤ. ꯃꯃꯧ ꯊꯣꯛꯂꯛꯇꯕꯗꯨ ꯀꯔꯤꯁꯨ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯗꯦ. ꯂꯣꯌꯨꯝꯕꯁꯨ ꯑꯉꯥꯡ ꯑꯗꯨ ꯐꯃꯨꯡꯗ ꯍꯤꯞꯍꯜꯂꯒ ꯁꯥꯟꯅꯍꯜꯂꯤ. ꯑꯉꯥꯡ ꯑꯗꯨꯅ ꯁꯥꯟꯅꯔꯤꯀꯥꯟ ꯃꯐꯤ ꯃꯔꯣꯜ ꯂꯣꯏꯁꯤꯟꯅꯕ ꯂꯥꯛꯅꯔꯤ. ꯑꯃꯨꯛꯁꯨ ꯍꯤꯞꯂꯤꯕ ꯂꯥꯏꯖꯥꯗ ꯁꯥꯎꯅ ꯌꯦꯡꯉꯛꯏ. ꯍꯣꯏ ꯃꯥꯏꯀꯩꯁꯨ ꯍꯥꯏꯔꯝꯗ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯑꯉꯥꯡ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈꯤ. ꯁꯥꯟꯇꯤ, ꯅꯪ ꯊꯣꯛꯂꯛꯑꯕꯣ? ꯊꯣꯏꯕꯤꯗꯤ ꯂꯣꯏꯍꯧꯔꯕ꯭ꯔꯥ? ꯀꯗꯥꯏ ꯑꯉꯥꯡ ꯑꯗꯨ ꯄꯤꯔꯛꯑꯣ. ꯆꯥꯛꯁꯤ ꯅꯪ ꯍꯥꯟꯅ ꯆꯥꯊꯣꯛꯂꯔꯣ. ꯂꯣꯌꯨꯝꯕ, ꯌꯥꯔꯦ, ꯑꯩ ꯆꯥꯛ ꯆꯥꯔꯔꯣꯏ. ꯋꯥ ꯃꯈꯥ ꯇꯥꯔꯝꯗꯦ. ꯑꯉꯥꯡ ꯑꯗꯨ ꯄꯤꯔꯝꯂꯒ ꯀꯅꯥꯝꯇ ꯍꯥꯏꯔꯝꯕ ꯍꯧꯔꯝꯕ ꯇꯧꯗꯅ ꯒꯥꯔꯤ ꯑꯗꯨ ꯊꯧꯗꯨꯅ ꯆꯠꯈꯤ. ꯆꯤꯡꯂꯦꯟ, ꯄꯨꯡꯗꯤ ꯑꯁꯨꯛ ꯉꯜꯂꯤ, ꯀꯩꯗꯧꯕ ꯌꯥꯎꯕꯖꯥꯠꯅꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯤꯡꯗꯨꯁꯨ ꯍꯥꯊꯨ ꯏꯟꯅꯈꯤ. ꯁꯥꯟꯇꯤ ꯑꯃꯗꯤ ꯏꯕꯦꯂꯩꯁꯨ ꯏꯉꯛꯉꯛꯏ. ꯑꯉꯥꯡ ꯑꯗꯨ ꯄꯝꯗꯨꯅ ꯑꯅꯤ ꯑꯗꯨ ꯃꯊꯛꯇ ꯀꯥꯔꯛꯏ. ꯏꯕꯦꯂꯩ, ꯏꯃꯧ ꯏꯕꯦꯝꯃ, ꯅꯪꯕꯨ ꯂꯣꯏꯗ꯭ꯔꯤꯕꯣ? ꯀꯩꯝꯇ ꯈꯨꯝꯃꯛꯇꯕꯗꯨꯗ ꯃꯅꯨꯡꯒꯤ ꯀꯥꯗꯨꯗ ꯆꯪꯉꯛꯏ. ꯁꯥꯟꯇꯤ ꯄꯥꯈꯠꯅ, ꯍꯩꯃꯥ, ꯀꯩꯗꯧꯔꯦ ꯊꯣꯏꯕꯤ? ꯃꯅꯥꯛ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯉꯤ. ꯏꯁ, ꯃꯁꯥꯁꯤꯗꯤ ꯃꯩꯍꯧꯒꯩ ꯁꯥꯔꯦꯗꯅ ꯁꯤꯗꯤ. ꯏꯕꯦꯂꯩ, ꯆꯠꯂꯣ, ꯑꯩꯒꯤ ꯀꯥꯗ ꯍꯤꯗꯥꯛ ꯒꯨꯂꯤ ꯂꯩꯍꯧꯕꯅꯤ, ꯑꯃꯨꯛꯇ ꯂꯧꯔꯨꯆꯣ. ꯏꯕꯦꯂꯩꯁꯨ ꯆꯠꯈ꯭ꯔꯦ. ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯆꯝꯐꯨꯠꯇꯨ ꯕꯣꯜ ꯑꯃꯗ ꯍꯥꯞꯇꯨꯅ ꯄꯨꯔꯛꯏ. ꯁꯦ, ꯏꯃꯧ ꯏꯕꯦꯝꯃ, ꯆꯝꯐꯨꯠꯁꯦ ꯈꯤꯇ ꯆꯥꯁꯤꯜꯂꯒꯅꯦ ꯍꯤꯗꯥꯛ ꯆꯥꯅꯕ ꯇꯧꯁꯤ. ꯂꯥꯏꯖꯥ ꯀꯔꯤꯁꯨ ꯈꯨꯝꯃꯛꯇꯦ. ꯃꯃꯤꯠꯁꯨ ꯄꯥꯡꯂꯛꯇꯦ. ꯇꯁꯦꯡꯕꯗꯤ ꯂꯥꯏꯖꯥ ꯉꯁꯤ ꯃꯄꯨꯛꯅꯤꯡ ꯌꯥꯝ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ. ꯐꯅ ꯌꯥꯅꯗ꯭ꯔꯕꯁꯨ ꯑꯗꯨꯝꯅ ꯃꯁꯥ ꯉꯝꯗꯗꯨꯅ ꯂꯩꯔꯕꯗꯨ ꯐꯥꯎ ꯋꯥꯍꯩ ꯑꯃꯐꯥꯎ ꯍꯪꯂꯝꯗꯕ, ꯍꯥꯏꯔꯝꯗꯕ ꯂꯣꯌꯨꯝꯕꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨꯅ ꯍꯦꯟꯅ ꯃꯁꯥ ꯑꯗꯨ ꯆꯩꯅꯥ ꯄꯤꯔꯤ. ꯌꯥꯝ ꯍꯥꯏꯅꯤꯡꯉꯨꯕ, ꯍꯪꯅꯤꯡꯉꯨꯕꯒꯤ ꯋꯥ ꯅꯠꯇꯦ. ꯌꯥꯝ ꯎꯁꯤꯠꯇꯅ ꯍꯟꯊꯅ ಖꯟꯕ ꯃꯑꯣꯡ ꯃꯇꯧꯗꯨꯗ ꯍꯦꯟꯅ ꯌꯦꯛꯈ꯭ꯔꯦ. ꯁꯥꯟꯇꯤ, ꯏꯕꯦꯂꯩ, ꯁꯦ, ꯑꯉꯥꯡꯁꯦ ꯅꯪꯒ ꯂꯩꯃꯤꯟꯅꯔꯨꯔꯣ. ꯑꯩ ꯏꯃꯧ ꯃꯅꯥꯛꯇ ꯂꯩꯒꯦ. ꯂꯥꯏꯖꯥ, ꯌꯥꯔꯅꯤꯌꯦ ꯏꯃꯥꯁꯤ. ꯏꯃꯥꯁꯤꯁꯨ ꯋꯥꯔꯝꯃꯅꯤ. ꯑꯩ ꯉꯝꯃꯛꯇ꯭ꯔꯀꯥꯟꯗ ꯍꯥꯏꯔꯛꯑꯒꯦ. ꯁꯥꯟꯇꯤ, ꯍꯣꯏ, ꯅꯪꯅ ꯅꯨꯡꯉꯥꯏꯇ꯭ꯔꯗꯤ ꯏꯃꯥꯁꯤꯁꯨ ꯊꯣꯛꯑꯒꯦ. ꯑꯗꯣ ꯍꯤꯗꯥꯛꯁꯤꯗꯤ ꯆꯥꯁꯤꯜꯂꯨꯀꯣ.